ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯂꯔꯅꯤꯡ ꯃꯦꯗꯤꯇꯦꯁꯟ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯣꯝꯅ ꯇꯝꯒꯦ ꯍꯥꯏꯅ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯗꯨ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯁꯤ꯫ ꯄꯥꯔꯥ ꯑꯃ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜ ꯑꯃ ꯍꯦꯟꯒꯠꯀꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯉꯝꯂꯤꯕ ꯊꯧꯅꯥ ꯑꯗꯨ ꯌꯧꯅꯕ ꯏꯁꯥꯁꯤ ꯃꯐꯝ ꯆꯥꯅ ꯅꯨꯡꯉꯥꯏꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯐꯝꯕꯤꯔꯣ꯫ ꯃꯤꯠ ꯎꯏꯁꯤꯟꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ꯫ ꯌꯥꯗꯒꯤ ꯇꯞꯅ ꯁꯣꯔ ꯍꯣꯟꯗꯣꯛꯄꯤꯔꯣ꯫ ꯃꯁꯤꯡ ꯊꯤꯃꯤꯟꯅꯁꯤ꯫ ꯁꯣꯔ ꯆꯤꯡꯁꯤꯟꯕꯤꯌꯨ꯫ 1, 2, 3, 4 ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ 1, 2, 3, 4 ꯍꯟꯖꯟꯅ ꯑꯃꯨꯛꯀ ꯁꯣꯔ ꯍꯣꯜꯂꯤ ꯈꯨꯗꯤꯡ ꯇꯞꯅ 1, 2, 3, 4 ꯑꯃꯨꯛ ꯍꯣꯟꯗꯣꯔꯛꯁꯤ ꯁꯥꯡꯅ 1, 2, 3, 4 5 6 7 9 ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ ꯁꯣꯔꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯁꯥꯟꯅꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯆꯤꯡꯁꯤꯟꯕꯤꯌꯨ꯫ ꯍꯣꯟꯗꯣꯛꯄꯤꯔꯛꯈꯣ꯫ ꯁꯦꯡꯗꯣꯛꯍꯜꯂꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯗꯨ꯫ ꯍꯧꯖꯤꯛ ꯄꯨꯁꯤꯟꯕꯤꯔꯛꯎ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯗꯣꯝꯅ ꯇꯝꯗꯧꯔꯤꯕ ꯑꯗꯨꯗ꯫ ꯎꯕꯤꯌꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯂꯥꯏꯔꯤꯛ ꯑꯃꯒꯨꯝꯅ, ꯂꯦꯛꯆꯔ ꯑꯃꯒꯨꯝꯅ, ꯄꯥꯔꯥ ꯑꯃꯒꯨꯝꯅ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯣꯝꯕꯨ ꯉꯥꯏꯔꯤ꯫ ꯇꯞꯅ ꯇꯨꯃꯤꯟꯅ ꯏꯁꯥꯗ ꯍꯥꯏꯕꯤꯌꯨ, ꯑꯩꯍꯥꯛ ꯍꯥꯡꯗꯣꯛꯂꯕꯅꯤ, ꯑꯩꯍꯥꯛ ꯈꯪꯅꯤꯡꯂꯕꯅꯤ, ꯑꯩꯍꯥꯛ ꯌꯥꯔꯦ꯫ ꯑꯃꯨꯛꯇꯪꯒ ꯑꯩꯍꯥꯛ ꯍꯥꯡꯗꯣꯛꯂꯕꯅꯤ, ꯑꯩꯍꯥꯛ ꯈꯪꯅꯤꯡꯂꯕꯅꯤ, ꯑꯩꯍꯥꯛ ꯌꯥꯔꯦ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯂꯨꯅ ꯂꯨꯞꯁꯟꯈꯤꯅꯤ꯫ ꯑꯗꯣꯝꯅ ꯁꯣꯔ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯙ꯭ꯌꯥꯟ, ꯑꯗꯣꯝꯒꯤ ꯐꯣꯀꯁ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ꯫ ꯑꯗꯣꯝꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯒꯤ ꯀ꯭ꯌꯨꯔꯤꯑꯣꯁꯤꯇꯤ, ꯍꯪꯅꯤꯡꯂꯤꯕ, ꯈꯪꯅꯤꯡꯂꯤꯕ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯂꯨꯔꯕ ꯏꯁꯤꯡ ꯑꯃꯒꯨꯝꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯧꯖꯤꯛ ꯇꯞꯊꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯅꯣꯂꯦꯖ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯤꯕ ꯄꯥꯔꯥ ꯀꯌꯥ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯝꯅꯤꯡꯂꯤꯕ, ꯍꯥꯞꯆꯟꯅꯤꯡꯂꯤꯕ ꯑꯁꯤ ꯃꯉꯥꯜ ꯑꯃꯗꯧꯅ ꯈꯟꯕꯤꯌꯨ꯫ ꯁꯣꯔ ꯆꯤꯡꯁꯤꯜꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡ
adongi sada masigi mangal asi hena ngalakani. Shor hondorokpa khuding mangal sina mamlamduna leiramliba adomda wakhal saithoknaba distraction kaya ashi hantahangini. Adongi laibaki mayaida mangal asina fuduna horakli. Hena sung ngalakli adongi wakhal pusaklalli tatha alikli focus sengadali dhyan hapsali. Masi adongi tambagi mafam adani. Tapna adongi wakhal asi ka sida mafam asida hanjan biraglu. Adongi hakchang maduda pushan biraglu. Faubiu laibak adu aduga adomna yaraba kanda pangthokpiru adongi mit. Masigi senglaba wakhal asi putuna chatpiyu asigi tamdauriba aduda padauriba lairik aduda heidauriba skill asida tawdoriba thabak aduda asigi numit asida. Adongi wakhal asi leihauni mafam jana maru hanbiyu mayon chonghanbiyu. Aduga ngasigi meditation asi tawpibagi damakta adongi sana thagatpiyu ayakna sithagatchari. Aduga learning haiba concept asida amuk hena changnabagi damakta ayakna handaki Saturday 30 asida pung 3 dagina pung 4 makhai bawa classes ama tawjagani. Masi classes sida wakhal khat nattabida tactical oina kari secrets lay karamba hacks lay maduda hena lupshana changaga adomna tamba matamda khangba matamda heiba matamda laina thuna aduga shingna hinabagi damta aigi punsida experience tawjarakliba kaya asidagi laurukpani skill kaya ama chahi 10 dagi hena changduna tamlakliba kaya asidagi karamba tamaga karamba framework siznaragadi hena haibda lai khangbada lai. Aduna class asida thengnarsi aihaki number su apsarambani aikhoigi WhatsApp Darkar Tade Tribe group su link description da aduga comment asu thamjaramnabani. Thagachari.